Arambai Tenngol amadi Governor ga yanakibagi matung ina Khutlai Chaniga nifu mathoi ngasi Pisinkre karigumba Khutlai Pisinkraba matung kuki singna amuk landarakpa tarabadi Arambai Tenngol na tauningba tauba haina yanakiba yauna tongan ba point kayada government ga yanabagi matung ina ngasi Khutlai sing pisinkibani haina Arambai Tenngol gi wangangloi amana Khutlai pisinbalorba matung paumi singa unaba amada ongdokre Government of India akoi maruina honorable governor gi through the akoi na hanwari sana degi hari banga sigi pose pangkok chabani sida lady si government na no separate administration masigi pose moida koki singna talip the piroi haibagi ponme assurance da akoi condition amani na bowanda aduga police ka akoi ga mari hana thabak tominaraga peace amasung development lakna bo hona da akoi ni sumateng pangba haibo posimaga adamaina lere aduga akogi peripheral area da leiriba maitei gi sigi yumsing natraga mi sing do adugi photo central gi forces amasung state gi forces animakna yamna safe and secure oina thamgani haibagi point da adugi su yanaba moide chamaina magalai masi point yamna kanu oina dum lobi ba pan ka do tawraba adoi daragadi Arambai Tenngol na amona madugi ritale tawna bi honabda angam ba khona tawning ba tawba akhona torkado photo madu government so accept tawi batai have kan da adugi photo da yes hai village volunteer force aduga including Arambai Tenngol yauna general amnesty leiriba ngasigi tawriba post deya asigi matung tarakda piba moido akoi honorable governor na khabada su haigre na takpi ngasigi leiriba post ne manam oraga maduda maya idum samjarabani na madugi photo ko wet and wash ni adu oidibra do ko Arambai Tenngol go na makata na yeng laigini adu lone na taruk sobo point da akoi gi leiriba Arambai gi Tenngol gi hanagi moment se masida kari gumba amta problem ne henda ba koi dum chachaba uniform selaga ga doroga koi Arambai gi chachaba adu kain problem lai te bagi forum da adu tawbiu haidana aduna maram oraga sigi point taruk site da aham boina akoi gi 1 2 3 4 5 6 ni adigi 7 subadana leiriba NRC gi pot today da akoi da athubada update ama tawbiraga madugi posi NRC chanda tawbagi process hore haibagi ponama khangan ba FMR gi ponama free movement regime gi pot today da makata na sanghalan ba adagi border fencing che athubada loisanabagi moi gi bo honaga ni hai adu akoi monitor tawjari adu matawri bre yengba loinana 1960 gi MLR Act ki posima akoi semto kandu da madugi makata rakpada maitai singda hena sapu piba hena kana bugiba adai duda yengchen binabagi wari ma yanaba adu loinana akoi gi poppy cultivation gi pose yamna tuna full swing da moi gi ba mothanabagi pambai horokani aduna drug ta kai da ngausan riba mangi ba angang sing gi youth sing se madu kan ba yanaba adu ba point mayam se akoi yana matung nga sige hariba thabak se pangthok chabani na mayam thamjage press ki sinau sing na nga sai dagi seida achauba thodang lobi dana Arambai Tenngol na thagat chaba amsung tawimam khamu uchari Khutlai akoi se 241 ni ngasi akoi sida submit tawri ngasi ko ina di governor na thabira ko dipit tawira ko moi official mayam da ko tawja